Ahanmada Maroiba Pau. Chief Minister and Biren Imphal to Ijol Paigadaba Alliance Air Flight Service ngasi Imphal International Airport ta hongdokre. Maitai ST list chana bahona bada at sumna yetfam tokti haina STDCM nawa kan bawa fam hongdokre. Mapanagi hajilakpa mitok ki safu asi ngasi gi nahasana thinghaudrabadi Manipur gi yalhomi gi tunglamchat akaiba oigani haina RK Sanayam na phongdokre. Tokhaina taning bagi wakhal thadokuna aikhoi puna amata oina chakhatpagi lambida mangjul thana changsilasi haina Education Minister TS Basanta Kumar na phongdokre. Amadi Manipur da haukiba pung kunmari da nong na COVID-19 positive oiba miyoi amata thengna khidrei amadi asib amata yaw khidrei. Hamukurum jare PONYTV ki prime time Manipuri pau meeting tabiri basing Monica SANASAM na taram nokjare pau sandona pijare. Chief Minister and Biren Imphal to Ijol to Imphal Paigadaba Alliance Air Flight Service ngasi Imphal International Airport ta hotokre thorom aduda video conference ki kuthangda Union Minister of Law and Justice Kiren Rijiju amadi Union Minister of Civil Aviation Jyotiradiya Scindia na saryake Prime Minister Narendra Modi ki Udan scheme ki makhada awang nongpok ki state khudingmak air service na samnahan nabagi thorangi makhada khongthang asi lokhatpani haina Chief Minister na phongdokre. Haukiba numit kharada Imphal to Teju to Guwahati ki flight service haudokraba matung ngasi Imphal to Ijol ki flight service asi haudokpani. Imphal to Silchar flight service ki su thabak losilake haina Chief Minister na makhata ki. India ki chakhat lamjal da awang nongpok lamdam na engine oiragani haiba Prime Minister ki wafam mayek senglake haina su mahak na phongdoki. Maitai na Scheduled Tribe list chana bahona bada All Tribal Students Union at sumna yetfam thokte Scheduled Tribe Demand Committee Manipur STDCM na Maitai kaina na ba kanjana balengak taksin bani at sumda taksin banati haina STDCM ki convener Lashram Ramesh na phongdokre wafam asinga si STDCM na Maitai bu ST list chanhalo haina jangsilakpa khongjang ki saruk ama oina ngasi Health Minister Sapam Ranjan ki konthojam da laiba mayum da thomjin baga lonana memorandum pisin baga mari lenana Ramesh na phongdokhi bani mahang na hai Maitai bu ST list chanhana bahot narakpagi mayokta at sumna lepakpa amadi lengakta memorandum phawba pisinaba asi tarai na lode yaningdriba adu kadai dano mayek saina khanghalakna ba hairabasu ngasi faw phongdorakpa leite masigumba thawng asi tawbigano yalhomi ichil inawni khalaga Maitai mutkiba yabagi fibam da leiriba sik hangduna ST list chalhanna bahot na bada mateng pangbiu All Manipur United Club Organization amuko amadi United Committee Manipur UCM ki Vener Makhada Protection and Preservation Committee Manipur BPCM na Maitai bu ST list chanhandana ba Manipur gi Chief Minister da memorandum ama pishin ki ba adusu pau fauna dabagi oiragadi memorandum adu handokpiu amaramda ngasi Health Minister gi yumda thomjinduna memorandum pisin bada Minister gi maikadi gi Minister Singh amadi Chief Minister ga hiram asigi matangda khanaragani hairakpa si thagali haiki Sigizde am thawai yauna sanbiri pa ima event hichene na mayam engonda memorandum amakak akoigi demand for inclusion of the ethnic Meitei people, one of the indigenous communities of Manipur. Akoi scheduled tribe ke listed under Article 342(1) the Indian Constitution the hakat segi memorandum submit tauba akoi lapi bani mayam se yamna genuine oiba long standing demand committee ke representative ka akoi wari sabda yana genuine oiba demand ayaki site jo akoi honorable chief minister to akoi cabinet colleagues to loine na akoi legislature mayam de so akoi adum wari sajaraga egi site ki whatever level ngamjaba sigi issue sigi matang da yet ngambal level dai to sake na anjing ko wari sajaraga
Maitaisu Yelhomi Amoina, Indian Constitution was a Kanga Yelhomiama, or Hello Haidana Taliba Dimansi, Maitai Diam, Chaukalaba, Yam Awang Bataki, higher class Ki Adugumba, Kanguni, Adunamokoi, Maram Zade, Masi, Honganu Haidana Masimayo to labor. Strongly, Shedun Tribe Demand Committee Gimayotagi, Masi, Pendaban, Waitaba, Hongdokchari, Ekoi Maitagi, pick up a square kilometer listening of Chandipan, Nifu Humdoi, Tampa, Herga Kangaba, Masiki, Hosik protection late river, Samban Kadriba, Hosik Lakatur is in highway, the Tran in Railway, Mukayama Tomjela Kaduriba, Asidiki. Protection tahunda basida silina oitaragadi makhoi mate ama protection laiti se khoi myam na masi protection pina khoi myam na support to bom thoi masi tausi haidana haibigi muhta maitai ji mut khrasanu mang khrasanu mu haibigi mongda masi yaro hanu objection to bose masi maram chadu polamani ekhoina taliba demand se achungi leiriba property degi machel na piu khayu haibu natte ekhoina taliba demand se constitution da tanbani india gi constitution na yaba aduguma demand na khakni Mapandagi haijilakpa mitoki safu asi ngasigi nahasang na tinghoudrabadi Manipur gi yalhomi gi tunglamjat akaiba oigani haina Rajkumar Sanayamana fongdokrai wafam asi ngasi Manipur Press Club ta pangthokiba Silent Digital gi tara manga suba mapok kumon ga mari leinana hanagi UNLF ki chairman oiramba social activist RK Sanayamana fongdokibani ngasigi thorom aduta PH Lenajit producer Silent Digital Dr. Konika Khurajam associate professor DM College of Teachers Education Resurjit Sanglakpam social worker Dr. N. Somen Kumar, proprietor, Sur Hospital, Kangabok Amadi, S. Ronel Hanagilang Tabalgi Jila Parisan, Sarugyaki. Thoramadu Gomari Lena Arkes Nayamana Makatana. Hi. Jingmi na jingmi, tamina tami, tokai tokai ba, Chatnabigi Mami Ama Ngasidi Urakli, Masina Dinushina ba Purak Pangamloy, Purukudima Punsin Bagi Matam Oire, Maduna Trabadi, Mitom na Pan Kibagi Fibum Amada Leire Haiba. Ningsing ba chumgani San Mitlon gi lamda su iramdam asida puthokli ba handloom amadi handicraft ki potlam malem gi kaithal da yohan ba ngamdre Jekon natana choba industry amata leitre Fibam asida lamdam asigi furup sing punsin naduna ai haibagi mahuta ai khoi haibagi wakhalon da hingmina ba amadi chokhat mina ba mathok tare haina fongdoki Akui nasi Manipurta kuntaminariba kurjasi loinamak madu koi senior kar MLA minister situation bureaucrat officers MCS IPS MP situation aduga akui kunaya sila thawag to Russia sosi lai Louis situation maya uno asin mayok no kwaidi gimulo ba chowa tong pra man sitani akui jere chomo mo ofam sida akui loinamak full level da full sasi level what if Shri Punan Lovina Gomfota, the Bahonka, in Mount Number one, a quick Manipuri Sile, Kursa, sister, a people from Atari, Matishu, Machine, La Tante, Jump Satu, Jitsi, my free. I am so fancy, lads, and out of the soup, no mission, drum, substance of my soup, series of the mission, besides with mine, and with a Swedish soup, Miansu. Learn of the techniques, Mito has a little. Kaibung taba tokai na taning bagi wakal thadok tuna aikoi puna hotna duna amato ina thabak thoram pangthok ina duna jakhot pagi lambida mang thana jangsilasi kunai asigi tunglamjet mirol asigi nahas na lepkani mioi ba mo ina aikoi loksing tan ba lebloisi haina education minister thongnawjam Basanta Kumar na fongdokrai waphamasi kuntaruglak suba tangkhul kadam naw long Imphal TKLI sports cum cultural meet cultural session ki thoram sarukya duna fongdokhibani Tangkul Students Union na sinduna rejuvenate haiba thimda Kumalampak Stadium da tha asigi kuntaritagi hauduna jatharakiba sports cum cultural meet asi hayang fawba pangthokani ngasi pangthokiba cultural session ki thoram saruk aduda Ukhrul SCG MLA Ram Muiba Manipur University of Culture ki Vice Chancellor Professor Paunam Gunindro PhD ki Chief Engineer Sangrai Fau Bashum RBI ki General Manager Thotngam Jamang Yauna Tongan ba maruiba miyoy singsu sargyaki Makata na minister na fongdokibada miyoy ba mo ina tijin humjin ba amadi lausing tan ba kay dawlungda leploy dabani lebak amadi kunay asigi tunglamjat ngasi mirol asna lepkani punna kunda minari ba furup sagi marakta aman amagi culture lon tamsinduna punna jakhot khongthang da mai onsin ba tangai fade aikoi masal gi marakta makok thongba tanabagi mahut apun ba oina thabak thoram pangthokpagi hainabi tamba mathau tai haiba wafam singtamki The world is moving very fast. There's no time for division. There's no time for separatism. It's a time for unity. It's a time for economic development. It's a time for making road to Ukhrul, 4-lane highways, that like the ones we're making to Chandel, to Moray and all that. The pace of development is increasing. We should take part in that because the future is
of the youth students who are seated in front, and please, let's make a pledge today that we all will work hard together and we will be disciplined, because in Manipur we have all the talent. We are no less than anywhere in the world. Ningol Jako Bamadi Diwali the Imphal West District Police na tongan ba mafamdagi phagalakiba lagaw maru amadi layum sing ngasi Imphal West ki SP ki office complex ta paumi singi mamangda utkhrei loinana lagaw maru khwaidagi yamna phagat pangam kiba police station singda sen gi manasu entokhrei lagaw maru set marfu nipan punna pis changa kun nipan phagat kiba Imphal police station na ahanba mana oina lupa lising kun lokhrei set yang khai humdoi puna pis chahum gatara nipan phagat kiba mayang Imphal police station na nisubam mana oina lupa lising tara manga amadi set yang khai puna pis chahum phagat kiba sekmai police station na subam mana oina lupa lising tara lokhrei ngasi Meitei Council Moregi Conference Hall da Assam Karbi Anglong dagi lakpa Karbi Anglong Meitei Cultural Association Kamkagi Vice President Rabindra Singha na luchungba mioi taruk na saba lupki thomi sing Meitei Council Moregi President Mayang Lambam thoiba na luchungba office bearer sing na FCM ki office ta okpagi thoram ama pangthokhrei MCM President na phongdokhibada thoram ase Manipur gi mapanda lei tariba Meitei Manipuri sing na Manipur gi more hairiba jati kena khundariba mafam asida lakpibagi damak MCM gi maikari gi puni nungshiba amadi nungaiba amasung apenba fawi haina lakpiriba miyam adubu thagatba phongdokhi Kamka gi Vice President na phongdokhibada makhoina Manipur gi ngamkhaida leiriba more da lakpada Meitei Council Moregi Thomisna Makoibu Opi Pasi Apenba Amadi Tobimol Kangba Fondok Aduna Lakadoriba November gi Aroibada Natraga December Lisingani Kuni Toida Assam gi Karbi Anglongda Manipur Culture Amasung Sahiche gi Matangda Bangtokadoriba Thorom Aduda Meitei Council Moregi Thomising Sarkya Binaba invite Thorom Ki Thorom Asida Meitei Singi Yumlai Kere Sen Milon Mahima Sing Karbar Amadi Jokhatpa Awanba Purakna Bahotna Bada Taugadaba Thaudang Singi Matangda Kupna Khananaki Loislakpada MCM na Sinduna Assam ki Kamkagi Thomi Singa Chaklen Ama Chaminaki Hauki Bachahi English Singani Tarani Panda Ining Taulesin Basna Jabana Loktoki Bagi Matung Ina Ki Max Ki Midyang Makada Thangta The Observation Committee na Leptana Chahi Kudingi November Tara Mangada Thangta Ginumit Asibu Palan Thoram Pangsot na Lakpa Siki Saruk Ama Oina Handak Chahi ki Thangta for an ethical way of living Haukiba October 13 hauduna thabum ama chupna chathagadoriba thorom asigi ngasi numit taramangani chanba numit asida pukhauda leiba achipa thangta sindam sangi branch ta awareness kam demonstration program ama pangthokhrei ngasigi thorom aduda ki max ki president ni thojam Arjit Kumar Mangang thangta de observation committee ki chairman Laitan Them da Mendro Maitei Pukhau Laifam BDC ki president Taurem Manglem Jau Singh Thangta observation committee ki call convener B Bilkis Sarmana Theba Mitunglen Oina Sarvyaki Thoramatuda B Bilkis Sarmana Phongdokibada Taxi Kasi Haiba Asi Aikoi Adumak Loina Duna Laklaba Chatnabi Launchet Amani Adubu Aikoina Asigumba Chana Launchet Kari Karamba Matamda Sijinagani Haibasi Nasigi Inkalakliba Mirol na Kangdabagum Tarakli Masimak Aikoina Matam Chana Jackson Hogdaba Tarabadi Kunai Asi Noma Nomagi Maning Halakpa Haibasi di Soidrabani Maram Asna Kunai Asale Minariba Aikoi Masal Gimarakagi Hoduna Asigumba Yalhongadigi Ipa Ipusing na Tambiram Liba Hauna Launchet Taxi Kasi Amadi Chana Lamdang Kaya Asibu Matang Matam Chana Ngak na Jet Pahaiba Asina Ahanba Pandam Oiraba Kaktada, Matik Mayai Leba Jokatba Kunai Ama Haibadu Oiba Soidana Ngamlakani Haina Phongdokhi. Marfutara Mari Suba Man Kibat Kuntaruk Suba Bisnupur Gi Oinasu Bisnupur Minister Govindas Konthojung Ki Yumda BJP Bisnupur Mandal Gi Vice President KH Kutam Chana Luchingduna PRO Laishram Gokul Executive Member TH Surchandra Bisnupur Mandal Gi Miyoi Singh na Luchingduna Taki Nasigi Man Kibat Chat Puja Gi Matangda Tamil Nadu Gi Longmi Singna Solar Energy Dagi Mai Fangbagi Nungai Ba Paudam Ki Sporta Space Ki Lamda Jakhalakliba Kaya Amadi Ek Bharat Shrestha Bharat Ki Matangda Prime Minister na Singthaki Hausi Makata Pa Paupiza Dringida Atin Mabring Amalaminasi Sky Hospital News Bulletin Aigi Pureba Marang Mamang Sabandagi Kia Stomba Sahi Budraga Hum Sure I am mine Pimima I Pureba say Pura Siraga Tawai Hotani Yaraga Lapa however the zoo
ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ ꯑꯗꯨꯅ ꯍꯥꯔꯠ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯅ ꯍꯧꯈꯤꯕꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 23ꯇꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨ ꯉꯁꯤ ꯇꯥꯗꯅ ꯂꯩꯔꯤꯕꯁꯤ ꯅꯔꯁ ꯑꯗꯒꯤ ꯗꯥꯛꯇꯔ ꯃꯌꯥꯝꯅ ꯗꯥꯛꯇꯔꯅ ꯁꯥꯔꯅ ꯀꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯅꯥꯇꯣꯟꯗ ꯅꯣꯁꯇꯤꯡ ꯇꯧꯔꯝꯕꯗꯣ ꯆꯥꯛ ꯆꯥꯕ ꯉꯝꯖꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯍꯥꯔꯠꯄꯨ ꯅꯥꯔꯕꯗꯤ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛꯄꯨ ꯇꯧꯔꯕꯗꯤ ꯏꯁꯀꯥꯏꯗ ꯍꯦꯛꯇ ꯆꯪꯕꯤꯔꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯍꯧꯖꯤꯛ ꯀꯜꯂꯤꯁꯤꯅꯤ ꯗꯥꯛꯇꯔ ꯁꯥꯡꯀꯦꯁꯣꯔꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕꯗ ꯑꯣꯏꯌꯨ ꯅꯅꯥꯏꯅ ꯈꯣꯏꯔꯝꯖꯔꯤ ꯗꯥꯛꯇꯔ ꯏꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯅꯥꯏꯅ ꯈꯣꯏꯔꯝꯖꯔꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯗꯥꯛꯇꯔ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯌꯨ ꯄꯨꯟꯁꯤꯕ ꯑꯣꯏꯌꯨ ꯗꯥꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯕꯣꯝꯕꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯈꯥꯇꯥꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯔꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯅꯤꯄꯨꯔꯗ ꯁꯤꯠꯈꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯁꯤꯇ꯭ꯔꯪꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯛꯄꯤ ꯀꯥꯔꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯜ ꯀꯌꯥꯒꯤ ꯂꯧꯐꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯁꯥꯏꯀ꯭ꯂꯣꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯈꯨꯟꯖꯥꯁꯤꯡꯒ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯏꯀ꯭ꯂꯣꯟꯅ ꯍꯨꯟꯗꯣꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡꯒꯤ ꯐꯤꯕꯝꯁꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯣꯔꯆꯥꯝ ꯚꯤꯂꯦꯖꯀꯤ ꯚꯤꯂꯦꯖ ꯆꯤꯞ RL ꯃꯣꯌꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯔꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯗꯨꯅ ꯆꯛꯄꯤ ꯀꯥꯔꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯣꯔꯆꯥꯝ ꯈꯨꯕꯨꯡ ꯈꯨꯂꯦꯟ ꯐꯤꯔꯥꯟ ꯃꯆꯦꯠ ꯋꯥꯏ ꯈꯨꯊꯥ ꯑꯃꯗꯤ ꯈꯨꯕꯨꯡ ꯈꯨꯅꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯝꯂꯧ ꯎꯕ ꯂꯧꯐꯝ ꯈꯨꯗꯤꯡꯃꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯍꯧꯔꯝꯕ ꯐꯧ ꯑꯌꯥꯝꯕ ꯇꯨꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯈꯔ ꯑꯁꯤꯁꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯐꯧ ꯑꯌꯥꯝꯕ ꯀꯦꯟꯗꯨꯅ ꯐꯧ ꯂꯣꯛꯄ ꯌꯥꯔꯔꯣꯏ ꯂꯣꯏꯅꯅ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯊꯥꯈꯤꯕ ꯆꯨꯖꯥꯛ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯑꯇꯩꯁꯨ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯦ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯍꯜꯂꯕ ꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯨꯜ 5 ꯑꯁꯤꯁꯨ ꯌꯥꯎꯔꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯟꯗꯛ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯡꯅ ꯂꯩꯍꯧꯔꯒꯗꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯥꯝ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯤꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯔꯛꯈꯤꯕ ꯑꯁꯤ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯅ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤꯅꯤ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯥꯝ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯧꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯈꯔ ꯅꯛꯁꯤꯟꯅꯔꯛꯄꯗꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯕꯤ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯗꯀꯥꯕꯥꯁꯤ ꯃꯅꯤꯄꯨꯔꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗꯤ ꯍꯧꯈ꯭ꯔꯦ ꯕꯥꯅꯨꯒꯥꯁꯇꯁꯨ ꯏꯃꯨꯡ ꯈꯔꯗ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯒꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯌꯥꯝꯅ ꯄꯥꯛꯁꯟꯅ ꯅꯦꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯃꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯕꯥꯝꯁꯥꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯥꯌꯣꯅꯤꯌꯔ ꯔꯥꯏꯇꯔ A.K. ꯁꯔꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯁꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ PAWF ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯀꯝꯄ꯭ꯂꯦꯛꯁ MCC ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯐꯣꯔꯝ MYF ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯈꯨꯠꯁꯝꯅꯔꯒ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯆꯩꯆꯠ 18 ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯁꯤꯟꯕ ꯂꯥꯛꯈꯤꯕ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯕꯨ ꯁꯤꯜꯍꯦꯠꯀꯤ ꯍꯣꯂꯤ ꯏꯟꯗ ꯉꯁꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ A.K. ꯁꯔꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔ L. ꯁꯨꯁꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯂꯦꯡꯕꯤꯔꯛꯂꯝꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯀꯥꯗꯃꯤ ꯐꯣꯔ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯑꯦꯟ ꯑꯥꯔꯠꯁ ꯑꯝꯀꯥ ꯁꯤꯜꯍꯦꯠꯅ ꯁꯤꯟꯗꯨꯅ PAWF ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯕꯨ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯤ ꯁꯪꯂꯦꯟ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯔꯥꯁꯕꯔꯤ ꯁꯤꯜꯍꯦꯠꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦल ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯑꯦꯟ ꯗꯥꯟꯁꯔ L. ꯁꯅꯥꯇꯣꯅ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯒꯤ ꯅꯥꯠ ꯑꯃ ꯑꯣꯏꯔꯤꯕ ꯄꯦꯅꯥ ꯈꯣꯡꯕ ꯑꯃꯗꯤ ꯊꯥꯡ ꯇꯥ ꯇꯝꯕꯤꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯃ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯤꯂꯣꯡ ꯈꯨꯅꯧꯗ ꯂꯤꯂꯣꯡ ACꯒꯤ MLA ꯑꯃꯗꯤ ꯊꯧꯕꯥꯜ SP ꯂꯤꯂꯣꯡ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ OC ꯂꯤꯂꯣꯡ PSꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔ ꯑꯦꯟꯇꯤ ꯗ꯭ꯔꯒꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯥꯗꯥ ꯃꯅꯤꯄꯨꯔ ꯑꯣꯐꯤꯁ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯂꯤꯂꯣꯡ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯞꯇꯦꯟ ꯏꯔꯐꯥꯟ ꯈꯥꯟ ꯂꯤꯂꯣꯡ ꯄꯟꯆꯥꯌꯠ ꯖꯤꯂꯥ ꯄꯔꯤꯁꯗ ꯅꯥꯁꯤ
Lilong Ward Number 6 ki Councillor Abdul Barik amadi Madagi President Suheb Su Sarugyaki. Thorom adugo mari lenana Madagi President Buya Mayum Suheb na ngasil. Iramdam asidagi mayay kaba chinjak na inkhalakliban na hakaya mayay kaba chinjak ki lambidagi kalhaw na bahot na bada CMN Biren Thaubalgi SP Lilong PS Lilong Assam Rifle amadi Manipur da leiriba miyam pumna magna mateng tawbiduna iramdam asidagi mayay kaba chinjak asi marufang na mutan na bahot na minasi hay na zo fongdoki maang na makataraduna miyam na Mada Association asina chatharakpa War on Drugs po sagat pinaba amadi karigumba Association asina mayay kaba chinjak yon ba thengnarabadi angi mateng lauraga Thaubal SB kusan nantuna cherak pigani haina su achepa wafam thamki Manipur Anti-Drug Association की अवगोपा की थॉरमसीदा मयाम सीना पुनः मुक्समसी लपीदना सरुक यमिना के अमदे कोई भी ऑर्गेनाइजेशन सीना ड्रग की वार्ड चत्रपा सबक थॉरम सिंदा प्रजामे अमना सपोर्ट बियो अमदे कोई ना ड्रग असी भी मुठप नंगना वो मनी नसी लिलोंग दगी नसी ड्रग योन बचाबा मयाम लपना इरम दमसी बुमांग हेना सा मोरे दुना असिगुम बकया से कोई अमतो वइना अबालेती अमदे DC amadi koi di Lilong PS ko kusam na tuna ngasi warung draki yang kita ngasi koi di pansanam so pangko tre aduna makata na satrapa apa kolam sing kasu pagame ang kusam na tuna sa pangalan di STC BSF Chorachanpur na Sardar Vallabhbhai Patel gi mapok kumon ka mari lenana Rashtriya Ekta Divas palan tawkhre thoram asi lebak asida amatoi bagi wakhalon kaidana thamnana ba amadi lebak asigi integrity ngakna ba pandam da pangthokhibani thoram asida Umesh Kumar Nayal PPMJ PPMDS Inspector General STC BSF Chorachanpur na bike rally amaso officer sing biles gang pimol persham amadi New Lamkagi Kunja Sing Yauna Lamtaki, rally aduda bike chama kunrom na saruk yaduna, Chorachanpur sin patuna rally chatki. Marfutaruk Suba CRPF Battalion Lamphal Pana Sardar Vallabhbhai Patel di chamaga ningfutarit Suba Mapokumon Palan Thoram Oina Pangtokhiba, Rashtriya Ekta Divas ka Marilinana, bike rally ama Palan Tokre. Rally aduda Marfutaruk Suba CRPF na Sanamahi Motors Imphal kusam naraga Marfutaruk Suba CRPF Battalion ki Commandant Muhammad Yusuf ki meeting makada IG Manipur amadi Nagaland Sector CRPF na sponsor tawduna pangthokhibani thorom aduda Muhammad Yusuf na Sardar Vallabhbhai Patel na lebak asida amata oiba apunba amasung lebak asi ngakna ba hotnabada lawkhiba thaudang kaya busu ningsingki Loinana Unit Headquarter Lamphal Pati ki bike rally amasu lamthaki loinana Miyo yang khairom na su rally adu da sarukyaki Apun ba India ama oina ba hotna bada achoba thodang loramba India gi saknara ba Sardar Vallabhbhai Patel miyam na Iron Man hairaga khina khangna riba miyo asigi hayeng pangthokodori ba chamaga ningfutaret suba mapokumon ki thorom gi mangoina na DC Bishnupur L Bikram na miyam galona na wasak ama sakmina khrei wasak lobagi thorom ase ngase Bishnupur district ke sunusi faida pangthokpa Clean India 2.0 loshilakpada pangthokhibani National Unity Day ga mari lenana pangthokiba wasak lobagi thorom aduda lebaki damak kathokani integrity security ngangna chatpada natana masigi wakhalon ase kairoi lekai marup mapangsingda pau tamdana khangan gani hloinana leijaba pumba internal security thamna bhotna bada mating pangani haina wasak lokhe Hozi Paugi Martin na break amaga mulominase. PONYTV na makhal mathel gi thoram sing sandokduna miyam gi seva tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirakna ba hajari miyam ki suggestion bu khawrangna ngaijari
matong makadaba pausang picture. State level amateur Muay Thai championship among si Bishnupur District Amateur Muay Thai Association asinduna Bishnupur Ward number 2 gi community hall da pangthokre. Lonana works and amadi YAS Minister Govindas na Bishnupur District ki Muay Thai gi Association lingbaga lonana training center hangduna miyam da sinakre. Thoram aduda Mamta gi President Dr. Rajan Ayangba H Komal Social Worker says Ibotombi President Amfa Amadi Imphal East District Amateur Muay Thai Association ki President M Churamani Maitay na sargaki. Championship aduda Manipur gi mafum kayadagi sanaroy amadi official yauna nupi amadi nupa puna miyoi chamaga ani na sargaki ba. Thoram aduda Minister Govindas na haikibada masana asi Thailand gi masana ni Masi tangay fadana tamdaba amadi haitaba yadaba masana amani haiki. Asigumba tournament kaya pangthokpasi horakiba nahasingbu Masafa na ba amadi nisadiki lap na lay na ba afaba kongtangni. Mahang na makata na haikibada Manipurda maruoy na sanabada ani thokpi asi yamna tauri. Masinga sanaroy amadi guardian singda nungay taba fawhali aduna handakti ani thokpo makay loinan thokalaga lengang na naw na amasem laga jangsinaba tauragani hanasu fongdoki. Pagi param thirasi pugi param khanglasi ipa lai di ahakpa ipulai arubabu thirasi isagi lining khanglasi sanamahi lining na yaifare haiba pandamda sanamahi lining salai kakching malia fam palcha lising ahum ka jamri taramanga meragi marini chanba jajat na September mari kumja lising ani tara tarita safong jaduna Nomajing kudingi chatharakpa yaitin gi tharap ngasi numidang kakching laithagol laikai dalaiba kha Kanglay pangtoy bigi sanglenda pangtokray. Pena asayba nawre malem ngan bana laishenbi imabu saitha penagi sahik saktuna haudokiba thoram adu salai kakchingi luching puril mangangcha rajen amasung M Priyam Kumar anina sanamahi lining ki matangda maruoiba wafam sing thamke. Mangangcha rajen hai aikhoina aikhoi ipa ipusin ki lining liklam hanggat na yengduna inat lining da Hanjin bagi matam adu oire ngasili kakching lamdam dasu salai kakching gi hona jamal na ina lining puna thaiduna chatlu raba kaya su sanamahi lining da hanjin ba haunaraklei ipa ipusin gi lining da hanjilakpa igi iram pagi param thirakpa asina manglom da jangsin ba Manipuri khunai ama malem ama purakpa ngamlagani sanamahi lining na thoiba lining ni haibasi aikhoi ningsing na si haiki Fatima Memorial Foundation asinduna ngasi Komidok Sorok Mapal Daleba Foundation asigi office da tongan ba community gi ningol dising ama hena chak kauduna achamba khudol pidune kai khumna ba utkre thoramadu ga marilin na Fatima Memorial Foundation ki chairman oibatanatana local body election da Jila Parisat ki intending candidate oriba MT Samir Saha Elias Amuna hai Ningol chako bahay ba si lamdam asigi oina yamna maru oiba kumay amani kumay asna lamdam asigi tongan ba furup sunda fajaba amadi unity oiba ki message kaya so piri Ningol oibis na kumay asibu khawrang na ngaduna lairakli kumay asna lamdam asigi ching amadi tam ki tongan ba furup singi marakta hanadiki hena nusi jana na leminaraga nungay ba lamdam ama oihalasano miyoy ba masagi marakta amana amabu mateng pang na bahay ba si miyoy ba ama oiba ki fajaba wakalon amani Dharma jati gi khena balaitana laita lairaba miyoi singbui kai khumna bo utuna mateng pangba mathautai asigumba wakhalon asna ngasi lamdam asigi ningol kya bu chak kautuna angamba khotol tamjabani maram asna tung koina miyam ki seba tawba ngamna ba Fatima Memorial Foundation bu support to biu haina so foundation asigi chairman oibitana tana Jila Parisat ki mikhalda intending candidate su oiriba MT Samir Saha Elias Amuna Fongdoki Kaya kunjaba hayang amadi kumido kabesh kadang autanda ahan bahu boy na ina kumo na chacha masami naga boy kita log daga makhantar berdasho matung tar ko matam puna mata hingi ko ayana shubha sakauba se boy na ko na tege hayani ashe pathaja badu yang da bija bagalo na ko ma bibina mu halo pamaji khanjara ga ina khashida tensenje Inarwil Club Imphal hangtokpagi thoram amang ngasi Jain Public School Pawarabida pangthokre ngasigi thoram aduda immediate past district chairman Amita Mundra IPP Silcher Silpi Ghost immediate past secretary Minu Chowdhury Inarwil Club Imphal gi president Yambem Umarani na thoiba mitunglin sing oina sargyaki Inarwil Club Imphal na lamdam asigi nupi singi amasung ason ana ahalaman singi kathokpaga loinana seba tawgani Mariam gi nupi singi thakta lamdam asigi nupi singi su chapchaba fida ama Inarwil Club nasu
kanba ngamnaba honajagani haiba wafam Yambem Umarani na thamki. Ideal Youth Association IYA Kakching Warina Association Asigi Manung Dalaiba Tongan ba Lamsingda Mingjat Purakraba Singbu Harau Taram Opagitorum Amangasi Kakching Wari Kongoy Community Hall da Pangtokre IYA Kakching Warina Ngasi Okraba Sing Adudi Handak Gujarata Pangtokiba Guntra Taruk Suba National Games da Cycling Masanadas Sanagi medal amasung lupagi medal ani Laura Krabi mayang lambam sanali Jano All India Football Federation AIFF ki Deputy Chairperson Referee Committee oina khankraba Moirang Them Mago Balsasri Honor Lisingani Tarataru Creative Art Painting Pholakraba Saugai Jam Santos amasung IIT Kharagpurda PhD degree Pholakraba Moirang Them Nirmal Kumarda Achamba Kutal Posang Pidune Makoina Purakriba Achievement sing adugi damak puning tawatki amasung tungi punsida hena mingjat purakpa oirasanu haina thaujal piki ngasigi thoram adu Ideal Youth Association IYA Kakching Warina thoram mapu oina circle duna pangtokhi thoram adu da ngasi okiba miyoi sing na horakliba naha singda punsida mai pangnamki damak khotnaba yaba singi matangda tongan ba wafam sing phongdoknaki Haukiba October gi tang 19 da Kakching lamkhaida lambigi kutung tiba thodok amada Manung matam tratana taibang pal thadokna chatkraba Arun Athokpam Elias Arnold Thobal Wangjing lamding na leki tabada desamgi makati awaba phongdutna lup asigi thomi singaloinana minute ani tumina leptuna awaba phongdokre amadi leki drabagi imung manungi awaba dusu deshamna sarkari hairi Manipur da haukiba pung kunmari da COVID-19 positive oiba miyoi amata thengna kidrei amadi leki daba amata su yaukidrei hariba matam asda punamyoi Marfutara ni pan test tauki positive oiba ki chana chada sino oiki anona COVID-19 positive oiba mata yauki dabana state asta COVID na naba apun ba masing lak ama lising kuntra mapanga janipan marfu mdoi oiki leki daba apun ba masing su lising aniga chama ni fumapan oiri hari ba matam asda laina asna narubde ki fagalakpa mi ani oiki laina aste ki fagalakpa masna lak ama lising kuntra tarika chatre taratare ta lairi Fagalapaki chana chada marfutara ni pandasmik mari mga oiri Hauzik state as a COVID-19 active oiba masing taratare lady Loisilak pada maro iba pausing amuna pijari Chief Minister N. Birena Infal to Idol Pilot of Alliance Air Flight Service nga sa Infal International Airport da Haudokray Mitay ST lista chana bahot na bada at sumnang yet from Tokyo hana STTCM na akan bawa from Fongdokray. Mapande ki haji lakpa mitok ki safu asig nga sige nahas na ting haudrabadi Manipur di yal homi ki tunglang chat akay ba oigani hana RKS na yaman na Fongdokray. Tokhay na taning bagi wakal thadok tunay koy puna matoy na jakoy pati lambida mangjul thana jangsilasi haina Education Minister T.H. Basanta Kumar na Fongdokray. Amadi Manipur da haukiba pung kunmari danong na COVID-19 positive oiba miyoy amata thengna kidre amadi asibam tayaw kidre. Ngasigi oy na di PONYTV na pijaba Manipuri pang matang sa lusin jari mayamok na kurumjari.